Nungsirabe tilinausing Ekoi Allah gi thaujal dagi Allah gi zikr gi matik magun sangi matang Quran gi ayat singi arthe sing khangminakre ngasi dia mukal ekoi punna Nabi gi hadith sing episode 9 hadith tara ka khangminasi Ahan ba hadith Hazrat Jabir bin Abdullah radhiyallahu anhuman hai Nabi sallallahu alayhi wasallam ge sanayathang asumna bayan tawbiri azab tagi kanbina bagidamak Allah ge zikr dagi hen ba atopa amal leite kanagumbana hangatse Allah ge lambi de jihad tawbana azab tagi hingloidra Allah ge Rasul sallallahu alayhi wasallam na khumbirake Allah ge azab tagi kanbina bagidamak jihad tawudagisu zikr ne hele adumoinamak kanagumana jihad aduda thauna fana thangsang tektriba fawba lan soknarabade amal asisu azab tagi kannaba pambai ama oibi yai ani subhadis Hazrat Abu Huraira radhiyallahu anhu nahai Nabi Karim sallallahu alayhi wasallam nahai birame Allah Ta'ala nahai bandana ingonda thamba wakhal adugi matung inna aina mangonda thabak tawe mahangna aibu ningsing labadi ai mahakal loina duna lay karigumba mahangna magi thamoida aibu ningsing labadi aina su aigi thamoida mabu ningsing aduga karigumba mahangna aibu miyam marakta ningsing labadi Makhoidagi hena faba haibadi farista singi marakta aina sumabu ningsing aduga bandana aigi mai kaida kaap ama chang sillak labadi aina magi mai kaida khuning ama naksilli kariguma mahangna aigi mai kaida khuning ama chang sillak labadi aina khuning ani naksilli kariguma mahangna aigi mai kaida Khongna chang sillak labadi aina magi mai kaida chelaga chang silli kanab haibadi kanagumba amana afava amal tawraga aiga naknaba fangzariba adudagi hena thoina aigi rahmat amasung mateng mahakonda on silli ahum subhadis Hazrat Abu Huraira radhiyallahu anhu nahai Nabi Karim sallallahu alayhi wasallam nahai birame Allah Ta'ala nahai aigi bandana aibu ningsingduna mahaki machin lengduna layri makai ai mahaka loina duna lay Mari subhadis Hazrat Abdullah bin Busr radhiyallahu anhu nahai sahabiya mana hangatsay Ya Rasulallah sariyat ki ahkam mayam amane Umnamakta amal tawba tangai fade tawigumbasung Isagi ithawina chang naina tawba ngamgadaba amal amatang aingonda takpiyo Rasulullah sallallahu alayhi wasallam na haibirake Matam khuding makta Allah gi jikarna ngachin chot hallo Mga subhadis Hazrat Muaz bin Jabal radhiyallahu anhu nahai Aina Rasulullah sallallahu alayhi wasallam ga khaina bimatamda aroibu oine sana khibuwari adu asini madude aina hangatchay Allah gi manakta amal khuding mattagi khwaidagi hena fava amal adu karino atapa hadith amada asumnillah ge madude Hazrat Muaz bin Jabal radhiyallahu anhu na Rasulullah sallallahu alayhi wasallam da hangatchay khwaidagi hena fava amusung khwaidagi hena Allah ga naksinna hangadaba amal adu karino takpiyo khumbiragi nahaki siba matam adu fawba nangi chinda Allah gi zikr leptaba aduni masi oithokadabadi hinglingaida tattana zikr tawraba matamdane kanaba khainaba matamda haibgi arthadi Rasulullah sallallahu alayhi wasallam na Hazrat Muaz radhiyallahu anhu bu Yemen leibaki governor oina thaba matamda sana khiwari adubuni
Taruk Subah Hadith. Hazrat Abu Darda Radiyallahu Anhu hai. Nabi Karim Sallallahu Alaihi Wasallam na haibirame. Ay nakoy da amal amatak ura. Hairib amal adudi nakoy ge amal khuding maktagi hena faba. Nakoy ge mapugi manak to kwai dagi hena sengba. Nakoy ge thag yamno wang khat hanba. Allah ge lambi de sana lupa kharis tawbudagi suhena faba. Amasung jihad na khoi na yek na basing bo hat labo. Yek na basing na khoi bo hat labo masidagi suhena faba amal ne. Sahaba Radiyallahu Anhum nahgatse. Madu soidan maktak piyo. Rasulullah Sallallahu Alaihi Wasallam na haibirak e. Amal adudi Allah ge zikr ne. Tarit Subah Hadith. Hazrat Ibn Abbas Radiyallahu Anhu hai. Nabi Karim Sallallahu Alaihi Wasallam na haibirame. Potlam marile. Kanaguman mersibu fangzarbade. Mahang na dunya amsung akhirat ki afawa khuding magfang labane. Madudi tawimal khangba thamoy. Zikr tawba chin. Awa anada sabar tawba hakjang amusung. Kaya na tawdabi nupi haibade. Sayang na layzabi amusung mapurabi mal sang manghan tak handabi. Aron atub tawdabi nupi ne. Nipan Subah Hadith. Hazrat Abu Darda Radiyallahu Anhu hai. Allah Rasul Sallallahu Alaihi Wasallam na haibirame. Allah Ta'ala gi mai kaidagi. Nungtigi ayhing nungtil leptana bandagi mathakta sadqa amasung thauzal kaya tawbiri. Tawigum masung bandagi mathakta tawbiri ba thauzal singi manungdagi khwaidagi chawba thauzal di. Mahaki zikr tattana tawzaba ngamhanbiri ba adune. Mapan Subah Hadith. Hazrat Hanzala Wisaidi Radiyallahu Anhu hai. Rasulullah Sallallahu Alaihi Wasallam na haibirame. Mahaki khudum da aigi thamoy layriba mapu adugi kasam. Aigi nakta layba matam da nakoy da fauriba fibam adamak leng da na layriba musung matam khuding makta Allah gi zikr da mai on sillaba de. Parista sing na nakoy gi hipham da amasung nakoy na chatliba lambi sing da nakoy ga musafa tawgane. Tawigum basung Hanzala masidi kari gum matam da taw nakoy gi fibam masi asumna oibane. Rasulullah Sallallahu Alaihi Wasallam na wafum masi ahum laghan na haibirame. Haibadi miyoy wagi fibam mawong amada taleng da na layte. Mafam matam gi matung ina ahong balaki. Tara Subah Hadith. Hazrat Muaz bin Jabal Radiyallahu Anhu hai. Allah ge Rasul Sallallahu Alaihi Wasallam na haibirame. Jannati singna jannat changlaba matungda. Dunya gi pot ama fawge nungai tabe fawra roy. Suknagi Allah ge zikr yaudana len khiba mikup sing aduge nungai tabe fawrak panattana. Nung sirabe tilinaw sing ngasigide hadis tarakak asi khangminarase. Mathangi tangkak to hadis taraga mukpuna khangminase. Nung sirabe tilinaw sing na hai zikriva hadis sing asibo musalmal iche ichali chilinaw khwai pumnamakta share tawbiduna mukhoy busu khanghanbada saruk yabiyo. Allah Ta'ala na ikhay khuding makpu hai zikriva hadis khara sidaw mapung fan amal tawbang ambagi thawna adu pinabi pa oisanu.